ngasi numida waram phongkiba tongan tongan ba manipuri sifongsing amasung thokhiba thawdo wathok singdagi maroibi ipausing myamna thamjagi hanbada kanglei pakhi maira nistagi lakusaraga nongleptana suba maramna khawdoklaba phau daksing paksana ising thumjinba yorakpadagi maton thoktuna manglagadra haina lawmi singna mi painare poinu lawrok matam asida ngarang ayuktagi hona manipur sinba thuna nongleptana suba asina maram oiraga lawmi singna law khawba madi yaibigi thabak tawba yadaduna yamna sauna awaba mayaknare nongleptana surakpa asina maram oiraga khawdoklaba phawbol kya isingna thumjinbana maram oiduna phau matol thoktuna manglagadra haibigi lawmi singna mi paiba poknare makhatana nongmanini nongleptana suba tarabadi khawdoklaba lawpham sing law lokpa yadana yamna sauna amada thokadawri pausi asida tuan ba lawmi singna phongdorakpagi matu inade haujuk nongsuba asina khwaidagi sauna sukoliba asi Bishnupur district ki Tronglawbi maningi lakol sing asini hariba lakol asida lawpari sani romda handak yam wana lawpanaki security ngaktun ayuk pung nipan dagi nungthul pung mari fawbagi manungda law khawna yaibigi thabak sataduna lakhi khawna law yaibigi maramasi karigino haibada khawdoklaba phawbol lawpham na thamba yadabadagi khudakta khawna law yaibigi thabak pangthoki masina law pari ama khawraga yaina bohonabada miyo yankhai gi mathakta sangduna hena sading tawba haibadu ohele ngarandigi surakpa asina law pari samaromgi khawdoklaba phaw khudap sing ising sosinduna lari phawbai oina paisinduna thamba singsu nongleptana surakpa asina phaw matol thulaktuna loinamak mangbu yabagi phibamda lairi haina phungdorakhi nongleptana suba asina maram oiduna Thawbal district ki manungsanba lawpham kayadasu khawdoklaba phaw khudap sing ising paksana thamjale masida natana Imphal East district ki Sagolmang Kaibi Khundrakpam Sabungkho Yengang Pokpi Sanasabi Yorbung na chingba singdasu khawdoklaba phaw khudap sing ising thomjinbana ayam boire lambi ge naknaba lawpham singi oinadi haujik lapu singna phaw khudap sing adu khongbotlaga lambi mayada paring sangna thamlaga dambura amadi plastic na singba kopsinduna phaw matol thoktana bigi thabak yamna wana paikhatli hanisu pausida makhatana su phungdorakli atopa pawmana Kuki jau phurup ki oiba Leingak ama semlagani haibadu aranmani Constitution of India gi makhada local governing body ama sembagi thorang lei haibani Manipur gi manungda Manipur thukaiba pamba Kuki jau phurup na namna taba tengnopal kangpokpi ama sumsusampura phurup asigi oiba tokhaiba Leingak ama semlagani haiba media gi report adu aranmani tribal suna namna taba mafam sing maru oina singi mafam singda Constitution of India gi makhada local governing body ama sembagi thorang lei haibani haina Indigenous Tribal Leaders Forum ITLF na phangdorakli wafam asi ITLF ki wangloi Ginza Bolzongna Dekuit phongdokhibani makna hai local governing body ama semagi thorang ama oina leibani thabak oina pangthoklagani haibagi warep laukhiba leitri haina makna makhataki ITLF ki General Secretary Thausupuriba Mount Tombing na phongdokhibada separate administration talakli bisingarang na halgi wari nati matam kuinadagi taanduna lakhibati mani Manipur Lengana Kuki jau phurup ki mathakta manadaba woyel sathai haina sumakna maral siri Susampur amari kangpokpida hanagi punsi mahingda hanjile maram aduna Manipur maisakli haiba wafam asi haibiranu haiba wafam supali hauju oiriba Manipur gi phibam asida singi district ki oiba tokhaiba separate ama semgatpiduna tamda satuna mathau tawba ngamdriba MLA nipan amade minister anibu mathau tawhanbiu haina su center da appeal tawri haukiba tha taru asida Union Home Minister Amit Shah na separate administration pinaba thabak paikhatpasu leiti haina makna nungnang phungdokli ningsing wayabri center na yadrabasu Kuki jau singna khundaba Manipur gi tuan mafam singda separate administration linkhatuna isana Leingak saragani haina Indigenous Tribal Leaders Forum ITLF na haukiba yumsakaisa numita phongdokhibani Kuki gi MLA tara yauna ITLF kotu amasung Kuki jau gi miyamna Manipur gi manungda separate administration gi demand tawduna khongjang hena kanchinba oina haukiba yumsakaisa numita ITLF ta sinaduna Susampur town da sakhiba miyam gi oiba rally ama da saruk yaraduna wafam asi kotu gi General Secretary Mount Tombing na permission da phongdokhibani hanisu pausida sumakhatarakli atopa pawmadana political party tarana governor unaduna memorandum pisinkhre sei sigi me ahum digi hona Kuki theory singna mitei singi mathata sathrakhiba akanma lalasina maram oiraga Manipur gi hauju oiriba phibam kupna khanaduna aroiba woroi sinma purakna ba Congress JDU
CPI, CPIM, AAP, RFP, NCP, AIFB, AITC amadi SSUBT na singba political party tarana ngarang Manipur gi governor da ayiba sirol pisinanaba lepna khibagi matungina ngasi nungtil pung mari taba matamna Manipur gi governor unaduna memorandum pisinkhre ngasi governor unaduna memorandum pisinkhiba adu political party tara asigi lusingba singsar yaki loina hauzu Manipur da thokliba tha taruk helaba kanglok irang asi bar lenga amadi Manipur lenga na asabu thaudang lauduna athubu matamda woroisan ma puraktuna tangdu leitaba Manipur amo ohenana ba honabada Manipur gi governor na asabu thaudang laubiyo have wapam su governor gi maphamda memorandum pisinbaga loina fongdokhi haidi amaramdana naha ani thiba khangdana leire haina police to wakatkre Ikoben amada puna satmina khiba naha ani hauzu phawu thiba khangdana leire haina imung manungi miyoi singna police to wakalakra haidi pausina thiba khangdana leiriba naha ani do nongpok singmai police station konba sikhong khunawdagi MD Abdul Sahib Sai taraga mapan apok MD Abdul Hamid Amadi MD Elis Khan Sai taraga mapan apok MD Ayazuddin kawi Makhoy ani hokhiba November taraga mari ga ayukpung taruka makhairom taba matamda Ikoben registration number MN06L1848 ta tongduna satkibna hari naha ani si thiba khangdana leidingai asigi matangda MD Abdul Sahib ki apokpa mapana nangpok sumai police station woka chirol ama pisin khairi amaramdana pose pusalakpa gari humfuga manga Imphal da thunglare Dimapur lambi dana gari kya panduna leire Kotuna National Highway animak sa thariba matam kaktaba economic blockade manunga sida security na akan mangak senbagi thabak paikhatuna ngasi jeribamdagi pose pusalakpa tungan ba gari khumfuga mari Imphal thungnare gari singa dudi LPG gari taragatret IOCL mari atai tungan ba pose pusalakpa gari nifuga mari puna gari khumfuga mangane amaramda ngasi ayuk punna ahangba gari samaga nifuga manga pose singsilangna bagi damakta jeribamgi damakta Imphal thokre Imphal thadokharba ahangba gari sing adudi LPG yanghaiga mathoi IOCL kuntragani thoi atopa postation pusilaknaba gari humphugani thoi puna ahangba gari chamaga nifuga mangani hari nakalamuramna kotuna sangshilakhi bamatam kaktaba National Highway gi economic blockade na maram oiduna hauzu Imphal tamna sanglakpa malpuba gari sing Senapati district ki mafam sing da panduna leidi Serasida economic blockade sagoladuna kangpokpi ki mafam kya da maike dongi nupi amadi nupa kya na lambi miyai da phamjin baga loinana lambi paring adu da lakpa gari sing sek tobi ki thabak leptana sathari haidi atopa paw amadana Relief camp da leiriba angang sing da tengbang polam sing pinebagi damakta Tripura digi miyoi nipan sabat tim ama Imphal da thunglakre Manipur da thokliba tha taruk helaba kanglukki sathirabi irang asina tungi yumburil ohegodoriba angang sing da asabu saithing ama pire haibagi paw phangmadagi Tripura da leiba NGO amagi miyoi nipan sabat tim ama ngarang jiribam da thunglaraba matuna ngasi Imphal gi damakta jiribam thadokra hairi Tripura dagi lakliba miyoi nipan sabat tim asi seba o Sahayata Pariyat Tripura gi thaupubu singni Timasi General Secretary Sawasta Das hariba nupi asina lusinglakhi Timasi ngarang jiribam da thunglakhi aduga jiribam Vidyanagar Multipurpose Sports Complex ta leiba sahi taruki manungda leiriba angang taraga nipan ningtham thagi phirol sangom amade atai sana thanaba polam kya piramkhi ngarang jiribam da ahing leklaba matungda Manipur gi tuan ba mafam singda hangliba relief camp singda leiriba angang Lising amaga sangwaromda tengbang polam pinabagi damak Imphal da lakmani haina timasi gi lusingbi Sawastra Das na aikhoi gi jiribam paumi ga wari sanaba matamna fongdokhi magna makata na fongdokhibada hauzuk Manipur da thogliba kanglok irang asina tungi yumburil ohegodoriba angang singda khwaidigi sauna awaba saithing pire habigi pawpangki angang singi awaba se kharadang oirabasa kohanabagi damakta Tripura gi miyamdagi angama mateng lauduna hauzuk Manipur gi tuan mafam singda leiriba relief camp singda angang lising amaga sangwaromda mateng pangnabagi damakta Imphal da lakpani haihi hayeng digi hauna Manipur hangliba tuan ba relief camp singda satuna angang sunaduna tengbang polam singa si hakthengna khushina ganaiki loinana Manipur da thokliba kanglok irang asi bar lenga amasu Manipur lenga anina athuba matamda woroisin ama puraktuna hanagum tangdu leitaba Manipur mo ohenbiu haina Manipur lenga ki mafamda haijagani haina sufongdokhi haina paushna makhatarakli amaramdana narum amasum saibon khulani ki marakta Assam Rifles ki mathakta satakhiba attack adu PLA nani hari RPF
ngarang November 13 ki ayuk pung 3 lam tabada Moredi kilometer kulmuk satlaga leiba Tenopal district ki narum amasung Saboin khulani ki marakta PLA gi akhanaba kangbu amaga Assam Rifles ka khuthona khre khuthona badu Assam Rifles ki miyai khra sokon ki haina aina thingraba Manipur gi laholup ama oiriba Revolutionary People's Friends RPF ki Assistant Secretary gi Thaupuriba Bangkim na press thokpa sirolaman haidi sirol sinhai PLA gi akhanaba kangbu osina Kanglup khudingmak nungsi chana ingna singna khunda minaramba haujungna yeknaba Indiana kanglup amaga nungsina danaba yengthina hananaba siliba thausilna napak tabagi khatna sainaba thokpigi lanjena khibana maram moiraga khundak lansibigi masuk oiraba mori re satpa yengsin khongsat amagi lambida Assam Rifles ki kangbu thengnabadagi khuthoknaki ngasidi mori de India gi loilam mara session hananaba matang sunaraba technology kya yauraba ke location point KLP sengbatuna Moriesi mayang lanmina pungkoi kusilaba yom duna lereba mapam amane masida khunda minariba miyoi khra asibu nungsi sana lemina hanbagi muhutta amada tongsinduna nakpak tan handuna hana suna hali loinana Leingak mara session handaba kanglup masel yingthin hanba sima khoigi khulai amane hari RPF amasu masigi lanmi sanglup PLA na iramdamna khunda minaribi isilinaw singi marakta yeknaba Indiana khaibung tana basiliba thausil thorangbu mamu yaithekuna kanglup khudimang nungsi sanana khunda hanba haibsi tawphadraba ithaudangni hairenasu pausida makhatan supali aten ba paukhra awang nungpoki state singda akan manonglai nungsit sisilakpa yari ngarang digi hauna Bay of Bengal da nonglai nungsit negri akan mamongda sitpana maramoiduna Bangladesh ki mafam ayambada akan mamongna park sana nong suri hari Bangladesh ki Met Department ki matungina akan manonglai nungsit negri si barat ki awang nungpoki state singda su sisilakpa yana lady maduna awang nungpoki state singda su makhatan nonglai nungsit ka loinana nongleptana suraba yabagi thazba lehaki amaramdana Manipuri masani heroin kg 1.350 konana Guwahati da fare Manipur da thokliba kanglup ki irang manung asida drug karbar thawbigi sangsu wangkhalakli ngarang Manipur gi Chuchampur district lomdagi Assam tamna lakpa gari ama Guwahati da Assam gi special task force kangbuna check tawba matamda number 4 kg 1.350 ga konana Assam gi Amjangaon dagi farari Assam police ki paw matungina number 4 ga konana faraba mi eni dudi Manipur dagi Tomezur Rahman amadi Abdul Rahim kawi Makhui anina number 4 singa tongan sapon cap maudraga marida haplaga puramani phagalaba number 4 singa dugi value lupa crore 9.10 rom oigani pharaba mi ani amadi makhoi gi phangba number 4 singa duga loinana Guwahati police ta khushina khresu haidi amarom nana national level saru gyagata ba mairoi taraga ma khangakre Department of Education is ki science unit sindra thas ki tareta ki taraga nite power technology and Toys haiba team da satrakhiba nifukani suba science mathematics and environments exhibitions for children's 2023 nga solution kiba loinana national level saru gyaruga da mairoi sing khankre loinana mana mathum singsu gen thokre Imphal ki kaisam thong de leiba Ramlal Pal Higher Secondary School pangthokpa thoram adu education is ki commissioner hais Gyan Prakash na hai pangthok leiba exhibition asina horakliba mairoi singda sumna da labagi mahutta experience oi hauna ba khudong saba ma pi bidana tana tung koina ningsing dun le hobaga loinana mairoi sing yamna kana ba ma oi horagani masida mairoi sing bulam jing lam tak pi riba oja sing bu haini ngai leitana thagali mairoi ama afaba mai kai da puna ba hona ba oja sing gi sawar ba khudong thaudang le makha tana oja sing su mairoi sing apamba thokning liba du khangdok tuna maduda mating hena pangsin dun mai pakhana na ba hona ba mathoktai haina phongdoki exhibition adu da Makok mathang taraba mairoi singda mana mathum sing yenthoktu pungning thawgathiba loinana makhoi bu lamjing lamtak piriba oja singda su mana sing khusinaki loinana national level su gyaruga da mairoi taraga manga su khangali thawramadur education is ki director and Nandakumar education is bihi gi additional director Bisheshwar Khumokcham su saruk yaki hadi makasa tharak poina panam pausi dige to papaw mana kangsup singkhongi Thaudokta nongmaina pankhiba laisombam abemsa lekhidre lamsang police station ki manungsan ba kangsip singkhong Don Bosco school manakta thasi ki tarete Kuki militant sing singthak tagi nongmai kapsilakhiba thaudokta oi thangma nangal nongmai maru ama panba dagi rims ta lekanarkhiba kangsip singkhong dagi khoirakpam ningol laisombam ongbi abemsa sahi kunthraga mapan mapuraiba laisombam tondon ngasi nungthul pung amaga makhairam tabada hospital lekhidre
Maki masanupi ama amadi masanupa ani lehori. Rims ki doctor na ngasi nungtil pung amaga mini kuntraga mga taawada abiyamsa laikidre haina laktoki. Laiso mamong bi abiyamsa ki thawayaw darab haksang rims mok postmortem gi damak thamkre. Haujime ki oina karamba matamda postmortem tawgane haiba khangdaba galoinana. Maki haksang adu imung manung gi miyoisingna lawgodoribra lawroidoribra haibigi sapsa pakhang mangamdri. Laiso mamong bi abiyamsa laikidre haibigi pauta baga imung manung mari mata amadi laikai gi miam rims mok lakhi. Impal West Additional ASP Law and Order Robinson Lampel Police Station ki OC Khogendro na lusingba police team amasu mokta laktuna laikhidraba sigi yumgi miyoi singa wari sanaki ningsingba yabri tha sigi taret ki ayuk pung 13 tabada kangsup singkhongda police yawno mafam adugi miyam ama punduna lairingai da Kuki militant singna masing khangdana singthakta gi nomai kapsilakibani nomai kapsilakwa aduda laisombam abiyamsa yawna police personnel ama BDF ama yaroga punna miyoi mapan nongmaina pandana sokpadagi tuan ba hospital da bukhatuna laikanarkhibani hari amaromnana Assam Rifles da landabadu Kuki inpi na Condemn tourakli Tenopal Police Station ki manung sanba narum saibol kul amasum narum kul ani ki marakta aina thingrab lahulo PLA na kunsupa Assam Rifles ki kangbuda ngarang imbusata khibadu Kuki inpi Tenopal na akan mamona Condemn tourakli Kuki inpi Tenopal gi sirolamada Manipur gi singi mafam singda lairiba tribal miyam gi center na tharakpa senpham sing Manipur lengana Myanmar da laiba mitei lanhauba singda thadaduna lairi haina sumaral siri mitei lalauba singna AR gi mathakta lan sathabagi thawong si tokadabane haina su akan bo wafam thamlakli amaromda ngarang Assam Rifles da embus tawduna landa ki ba thawdo adura United Kuki Liberation Friends UKLF ki kadaramata sena ki de amadi yaw ki de haibaduna tampakta base tawba electronic media mane embus thabadura UKLF yawi haikiba aran mani matungna pau phungmu matamda asum aran hana kupna nainaraga hapiu karigumba French media sina amuhana UKLF ki mingsa sokpa yaba wapam phungdoklarabadi tumina laithokloi hairi haira pausna sumakata na palakli makasa tharakpoina masumlusilakpoina topa pawmana minister Susindroga phaminaduna wakal taminare lupmari Minister Susindroga phaminaduna wakal taminare haina lupmari mitei society Susampur mitei youth organization Susampur Imalai Marel apunba lup amadi nupi sama Susampur na thamlakli ngasi Manipur Press Club ta paumisang unaba mada di mitei society gi publicity secretary Irom abung mitei na hai thasgi saisat nipana porompata leba veterinary and animal husbandry gi farmer hostel gi relief camp the special job card yenthokpagi thoram amada kap NPD minister El Susindrona Susampurda leiriba mitei singi proper land pata laite haina phongdoki buwap maduga mari lainana November 7 taraga mathuri Susampur gi CSO mari haibadi mitei society Susampur Imalai Marel apun malup Susampur nupi sama Susampur amasung mitei youth organization Susampur loinana laikai gi ahal laman kharaga loinaduna minister El Susindro gi mayumna satuna wapam asigi matana wakal Tanaram daba punamak phaminaraga matung minister amadi lupmari asigi marakta wakal taminaraki mangnai makha tarakpada wapam asigi mari lainana tholakpa wapam amata Susampur gi CSO mariga mari lainaroi loinana relief camp da lairiba IDP singi oiba yaifunaba lengana pekhalakpa scheme sing mapung phana phanganbibagi damak nungai ba phawi makha tana relief camp da lairiba madi relief camp ki wangmada laikiba IDP singi yaifunaba thabak thoram sing pekhatpina lupmari asin apul tawki ado hausko ina dimyam pawu sumatang selu chenjarage masumyam puna no update ngaminase